Online Manipuri Kuki Pau Miyeng Tabiri Pumna Puthoi Laishramna Kurumjari Ahanbada Maroiba Pau Meitei Amadi Kuki Mla Sing Delhida Wari Sannagadwri Chahi Amaga Thataruk Helaglaba Manipur Thokliba Kangluf Anigi Irangasi Waroisin Ama Puragnaba Tha Sigi Tara Mangada Meitei Amadi Kuki Mla Sing Delhida Wari Sannagadwri Press na phangba pau gi matung inna hariba khongthang ase Union Home Minister Amit Shah gi mieng makhada paikhalakpani hairi Wari Sannagadwri ba asida Speaker T.H. Saityabarta Singh Agriculture Minister T.H. Bishorjit Wang Minister Konthaujam Govindas Thanga AC gi MLA Tongbam Rovindro Hairok AC MLA Thoktom Radesyam yauri hairi Kuki Furup ki Maikaidagi Minister Lepa Hawkif MLA Paulinan Hawkif amadi atopa MLA khara amasu yauraba yai haina pausina makhatari Mahabali Kabui Khul manakta miyoi amagi asibak chang taduna leiramle Porompa Police Station manung chatna laiba Mahabali Kabui Khul manakta laiba Imphal Turel Torban dangase ayuk nupa amagi asibak chang leiramle hairi Laikhidraba miyoi adu None District manung chatna laiba Tanchunglung Village tagi hojikna Mahabali Kabui Khul da laiba Gairulung Elias Henry Dangmai Kungatare Apokpa Di Tangchung Kawi Haiba Kangbangamki Press na phangba pau gi matung ina si bhakchang adu achat awok sengna sarak na pung 13 tarakpa dwaida thengnarakibani hairi khudakta Porompat Police Station da pau pireba matung Porompat Police amadi Forensic Science Team ama laktuna yengsilaba matung Jenims Miril sangda thamkre hairi RK Jan Thuibe dukan da bom amalang silamle ngasi charang na pung 9 tarakpa dwaida social media blogger RK Jan Thoigi dukan da sakhang da basengna bom amalang silamle laibak fawadagi bom adu pokai hodre hairi bom asi kanana kari maram gi langsilam libano haiba khangbangamdri adum oinamak thokdok thokpam da police laktuna yengsinkhre hairi Myanmar Mizoram fauraga Manipur rom da pusinna ba oiramba yai haina thajaba yamlaba detonator ngasi Assam Rifles amasung Mizoram police na chathakhiba joint operation amada fagatkre Amaromda Moregi Muslim Nagargi mai yoknabada laiba Indo Myanmar border gi sarukta KNFB ni chingnaba nupi ama yauna ahum nongmaina ka mahalamne intelligence ki oiba kangnaba paw ama fangbadagi Mizoram amasung Myanmar ngamkhaida laiba Tayu Turel manakta chingnaningai oiba pochai puthok pusin tawre haibagi paw fangbadagi apunba operation ama chathaki maduda ain kaiba polam sing purakpani haina chingnaba motor cycle ama khamna khanganki Maduda security gi miyoi sing ubadagi motorcycle tawrakhiba miyoi adu mahaki gari amasung polam sing hundoklam laga chen ki tungda miyoi aduna hundoklam laba polam sing adu yengsiluba matamda detonator lising 38 amadi mobile phone amaga fangbangam ki fagalaba polam sing adu bomb sabada sijinnanaba polam sing ni ngamkhai paring asida security na mikup na hum sing na senaduna laibana maram oiraga ngamkhai paring asida security gi oiba kaiba pirakadaba thabak sing thingba ngamhore fagalaba bomb gi machak sing makha taba ain oiba Thabak lokhanaba Mizoram police ta khusin nakhre hairi amaromda mayoknaba Indo Myanmar border da leiba Kuki singna namna khundaba Balfabung village ta sakhangdaba singna KNFB ni chingnaba nupi ama yauna miyoi ahum nongmaina katuna halamne hairiba khulasi Namfalong market agi Kendong khul taba lambi gi sarukta leibani hairi sakhangdaba singna doctor gi yumda bom langsilamle koktrukta drone bombing tawkhibagi chapchaba khudam phangle Ngasi ayuk pung 3:30 tabada Singjamai Police Station gi manung chanba Lilong Chajing Meitei lamkhai de leiba Laisangthem Sunil Kumar Kauba Rims gi medicine gi doctor oiba miyoi amagi yumda sakhangdaba singna hand grenade ama langsilamle bom adu pokai hodabana asoyangamdi amata thokhidre bom langsilamle haibagi pauk phongbadagi Singjamai Police ki kangbu ama laktuna yengsilaba matung bom adu asoyangam yaudana expert team ama tawraga lauthokre bom adu kanana karigi damak langsam lamlibano haiba hojik fawgi oina chapchana khangbangamdri hiramasi matangda police na case ama lokhatpaga loinana thijin humjin bagi thabak chathaba hokre amaromda hawkhiba September amada Kuki khulai paiba singna kautukta chatharakhiba drone bombing attack aduda sijinnakhiba hanging mechanism yawba motor bomb amang ngasi kautuk maning lekai dagi police na phangbangomkhre ngasi thodok thokpham dagi phangba pauna hai ngasi ayuk pung 8 tabada kautuk mayai lekai de leiba Laisangthem Khelendro kauba miyoi amana mahaki kautuk mayai lekai Kadangbon chatpagi lambi nakalda Laiba mahaki lobukta mahai marongi fibam yengsinba chatlubada mortar shell adu laibakta yungsillaga leiramba thengnarakibani posak adu bom oiramba yai haina chingnabadagi lamsang police ta pau pikhi pau adu hek phangbaga lamsang police ki team ama laktuni yengsilaba matung police ki bom detection and disposal expert team ama kauduna posak adu laibak tokthoklaga yenglubada pokhai khraba motor bomb selgi tel clip oiram khibaga loinana bomb adu Kuki militant singna drone bombing chatharakhiba aduda sijinnakhiba bomb ni haina khangbangam khibani hairi